irangsi kuire trampan kun hejalakna lakpasibawta hujibawda permanent solution natragana masigi takshinaba yabagi lambi ama thibasi hujibawta leiriba khoi state government asu aduga leiriba center gi kenonasu sigumagi matangda miyeng am pawpa thamba ngamdri aduga porpasu ngamdri habatai ayamana hujibawda nainariba potsi akhoi se handakta chahi hogida ngari anu chahi sida akhoi santi oiba adugumba peace and harmony porpangamba adugumba hanagi manipur akhoi nungsi chanana leramba May 23 gi mamangda leramba dubaki tangkak tu da porna baina wishing me ama pinari haitare sidai sida manipur da su hujik leiriba phibam si taksinaba pam si pamamgani pamami me ama yaramgani aduga leiriba sida pamna tawbu ngamdaba mi su yaramgani aduga irang asi hena sagatnaba akhoi irang se sum leibana phai kaina khanba kangbu me ama su yaramgani ani dugi marakta leiba conflict tuna maram or kandasu hena irang si loisinba ngamdabagi akhoi achumba mai kai amada chatpa ngamdabagi adugumba phibam masum lakpa kuire maraksida irang leiriba manipur da akhoi governor ama leirammi governor dugi matam dasu adum ma keno akhoi magi matam loi hibina ra natragana karigumba atopa maram kira haibuduna atopa ma oikraga magi tenor di loire na khalle aina akhoi tha somda Chhattisgarh da mana puram chahi manipur da lai siga ani se punjilagadi chahi manga gi keno do oibina mana makhata na sangdagi haragadi sangdaram su yabadu aduga political will da keno tawdana ma dum ohensi haibagi pot thamamagadi adum yabadu da ma thamdana tokra kanda akhoi manipur da irang thoiba irangna akhoi keno si kari nungti gi nongmai kapnabagi thabak leiba hingsa haibadu lepa ngamdana leiba film da permanent governor ama haptabida Assam gi hana Sikkim gi governor oramba Lakshman keno si akhoi Assam gi governor happa kanda manipur gi in charge oina yenghalambani aduna irang leiba mafum amada ade irang sigi keno se main si observe tawdana akhoi magi report kawdana center ga connect tawgadaba adudagi plus advice tawdana government si advice tawdana government si ga tanara kanda akhoi thabak tawgadaba mi pham ama permanent oina leitaba haisi yam kanna akhoi negligence of the part of the government akhoi leiriba India government gi part gi leirambra haina akhoi na adoi ui heptare like phobadi handak kuidina akhoi Ajay Kulma Bhala si kenoma governor permanent governor oina manipur gi hapakpasimadi hangduna leiba akhoi post ama haitare hangduna leiba haibatai amaromda hangbabudi natte natragasu hangduna leiba gani in charge oiba haiduga direct yengjenba haiduga ani khenabanina center na tharibasi center na ama hapaisi ma khata natte atopa manga amasu hapi ko adana sigi governor ama thamakpa haisina kamai tawgeda state government sigi magi functioning da loophole leramba kano toromba mayamdu sigi potsina akhoi karigumba miyeng kharadi changba horabra haibagi thajabadi hawi tawudabu akhoi hujik Ajay Kumar Bhala hapakpasida adumaina khanabagi maram amasu kamai tawgeda Ajay Kumar Bhala haibsi Indian Home Ministry Secretary oina kuina lerambani thawdok wathok kaya magi matamda riots na tingba adagi se Jammu and Kashmir gi wathok asumba da yamna maring oiba yamna intellectual oiba adumba keno amani haitara bureaucrats ama oina lerambadagi ma se handak August sida extension toroga su tharamani August sida tokraga sidai sida hapai sinadi akhoi manipur gi issue si lan manungda ma loina leiribani ministry da adu loina khangmani na manipur gi issue sida karima kharadi mana contribute toroga loisinba ngamnanabagi pot amada tharakpra haibagi wafumdudi yenguragadi manipur gi keno sida India government na hana leramba magi attitude to khara hongakpra haibagi pot amadi adum udaba natte hajariba tawbadabu laiba ma karigi tharaino hanagi manipur da leramba fibam na karino madugi mamangda akhoi 355 the constitution gi masi impose tawi tawde aduga manipur government da magi power si kadabo pi de aduga mana central force la iba sing si assist tawna la iba sing si gi matakta mana keno tawbu ngambra police sing de assistant to honba ngambra ka haibagi wafum du da lak taragadi adai da di akhoi keno se khara yamna pangan kandaba government amoina ubasida hojiki la adusu 355 jari dabida akhoi ma kanthoga center na intervene taw manba 355 sigi post si chalai bangan bagi pot ama confused state amada leirambadu ma la akanda amuk whole machinery si akhoi chief secretary so ama sindore
chief secretary ama silaga adagi governor su ama leirabanina governor sina sina tawraga chief secretary adagi unified command gi chairperson oibiriba adagi loina na atop mayam sigi coordination da koigi undisclosed haidi laukthokta undeclared oiba adugumba 356 kumbagi mong amada chatharakadra ka haibagi miwada mipaidabadi nate aduga tasengna sigumba mipaiba mayam amasu lei aduga constitutional breakdown tawriba koigi part sida yengragadi india gi part sida constitutional breakdown tawriba pot sidi Pitribi Pumba Kange. At the same time, 75 years of Constitution of India gi Mafung Parak Pagi Yamna Kogi Sidai Sida Tawgadaba, the Gi Masihan strengthened Tawnaba India Government Silla Iba Port, Swidena background to River Port Singsi, Karamina mentioned by Yagadagi Kahabagi, Nakalum to the Laiba Nova. Kogi Kanosigi advice, Natagana, the cabinet Nabudi, Moidi advice logo the Tanarakanda, Center gi Pau Ponadana, Hena Tawakanba Mator Akanda, Kogi Sangsina Awana Nangiba, Mayam Sigi, Yingakanda, Lady Potsigi solutions, Katai the lay have do Kangakanda, Chapchavi ground report Kadu, Tatana Kotana Torakanda, Manipuri film see Mukana, Honana, Hanagi. Amato oibagi kano ama lahoi amato oiba haibsida critic me amale chahi yadagi chahi nifu dagi yakai dagi di mamang dagi akhoi maraka division lei ka haibo oragasu apun bagi kholaw amadi adum lawminaraga lakhiba adum potu aduga santi oina matam amada nungdang athengbada chatpa ngamamdabudu handaki kano sida chahi khara sidadi ngama abani aduga ifal evening kaina nungdangi market ka tawdana adugi pot phok leramaba pot singdo madu amugana hanjalakpada laiba akhoi anoba governor si akhoi na taramna akhoi state government su okre ado ngasi gumba wasak lawgadaba male ngasi wasak lawgasida mana anoba governor gi pham parakpa matamda akhoi anoba chahi na hubasiga 2025 sida de manipur gi akhoi loisinba ngamdana leramba tugumba issue si loisinanabagi akhoi khongthang kharadi magi initiative makada government ga keno tawraga mawani gi yanaba understanding ama tatok tasin tawnaraga adum poroknabagi macha achouba ma oiba yai haina atmaina aidi atmaina lawji habtai yam nungai je ja maka tarak pade khoi haukiba sei haiba tare bye bye sei december gi aroiba numit aduga january gi na khoi gi 2025 gi january horakpagi ahoba ani gi lonaba hingi ahing nongyai chabukta kuki narco terrorist singnam koigi kadangbal da nongmai kapsi lakhe ha batare oja asi nongmai kapge mawong asi makoina kapningbu matamda aduma kaptharakpa adu kapningdaba matamda tumin amuk leisinba ikoi chathariba lal asi ngai makoigi ngai ke nisha khaibagi mawongda chatharakpa lal asida ikoi amuk lepuraba matungda muk Christmas matungda muk koigi sahi horamdai bai bai gi ahing sida muk kaptharak posida koigi ahal loirabe nupi ama koigi pakhat padagi koigi lei sekmairom saita lei khidabagi pawsu tongan ba pawsu singna phone ri haiba tare usa mani koigi cookie terrorist singna chathari ba landa sigi mong sida di kamaina yengbe usa tang kunga mari December gi tang kun mari have si malemda leriba Christian chatpa community singna koigi santi gi damakta aduga santi porokna bagi damakta adagi se Ishor Jesus Christ na mana magi kanodugi kanoduda akoina Jesus Christ sena ma pokibagi sida akoina celebrate tawba history sida santi pawjel buba adagi moigi thajanabida akogi mapu bungo Ishorna mabu macha ama oina malem sida miyoeba moina po kanda akogi miyot minai leitaba dagi santi leiba dugumba humanity haibadu tambina bagi damakta tharakpani haibsi adum Christian dharma gi adwaida leiba pot amakakne ada Christian dharma gi leiriba pot sida nakoigi Christian chatpa kanghu amana makoina santi oina leigadaba sida 24th of December dagi hauna leptana nomai kaptharakpase numit tarukni leptana akoigi Sinam village Kwaltabi aswaida leiriba thamna pokpina chingwa fam singsida akanba nomai kaptharaktana numit mangani muhena nomai kapkibagi akoi adugi pawdo akoi pumna mangna khangabani aswaida leirisida akoida yam chingnagibsi aduk sangba matamdo moina kamaina nomai kapaibano karigi kapaibano
हाइबना चिंबगी अखोगी स्वाइदा एनालिसिस मया अमा तौनखरे अदुगा स्वाइदा याम कोइंसिडेंट दी अखोगी फेसबुक ता नत्रगना यूट्यूब तरा कइनो आइसु भाब ताद्रे सोशल मीडिया अमा कक्ता KNF की लुचिंगबा अमना अखोगी खोइदी अखोगी कइनो से फंगे हाइब तारगदी नोमई काप लेप यादे अखोई नोमई मथंग मथंग कापगदबनी नोमई कापगा अखोगी शांति से एब्सेंस ऑफ वायलेंस लेहनबा यादे अखोई कन्ना कापथरकांदा अखोगी तानगदबा अखोगी डिमांड दो तानगदबनी नत्रगदी फंगोई का हाइबगी वाखलोन फोंदोरकपा अदुना मरम ओरकांदा मखोइना चचरिबा लाइनिंग दुबोक्ता कइनो तौरकांदा मोइगी तौहम थोकपा हाइदी शांतिगी नुमित खरनी दुबोक्ति शांति ओइबा याबा पोतु थुगाइरकांदा मखोइगी लाइनिंगसु लाइनिंगदो इसम कइ हाइतारे व्यवहार इतौ तौदबिदा मैतै खुंदा यामना नोमई कापखरे मदुरै सी कनोदे सोकप याम यावखरे सोकपदुगी मरक्ता अखोगी पाउमी अमा फाउपदा मखोंदे स्नाइपरना पालकप नोमैनी हाय आई कयाम याम सिंगबनो दुदी अखोगी पुलिस की लेरिबो अथॉरिटी सिंगना नोय मरुदु येंगाकांदा मसी अदुनी हारकपसु याय तौबदबु अदु यौना अखोगी सोक्सनग्रबा अदुमाइना नोमै कापथरकपसिदा मखोगी एजेंडा दे प्योर एजेंडा दी मसाइदा खंगबा हौरे एदि कइगिनोबदा मोय नोमै काप लेप यादे नोमै कापत्रगदी अखोइसी कइनो शांति ओइरोय हाइबगा करी मोइना तालिबा दाबीदु फंगोय हाइबगी इंटेंशन अमखक्ता कापथरकपनि हाइना खल्ले मदुना